Mayambu Krumzari dom neng biri basi Impact News ni ai Joyshree Usham na Impact News ki manung hunda da taram nokchari. Okoina oak or wild animals or especially oak the thing na ba yamna contagious oi ba yamna sathi raba African swine fever masigi vaccine su leitriba laina si India da ahan bada 2020 da northeast da record tauki aduga northeast state sing Assam adagi Meghalaya adagi atopa Arunachal Pradesh matang laktuna Manipur da su high riba case asi detect tauki aduga handak chahi asigi oina hozik March sa dagi African swine fever gi case se detect tauba horak padagi hauzik phawbada handaki tha October tha da Manipur da lariba hoziki farmers ki pig farmers ki association na estimate tawbada 20 crore rupees ki amang bazi leire haibasi akoina khangnar wafam ni aduga masigi matung da hozik Manipur da akogi district Thawal district Bishnupur adagi Imphal East West aduga mafam kaya da hoziki African swine fever ki case leire masigi outbreak se leire haibasi masi confirmation su leire bani aduna Manipur da akoina mipal tangdaba akoina self reliant oiba state ama honorable matamda entrepreneurs sing dagi farmers sing je akoina moi promote tawnabani haina tawgadabani haina lenga ki maike dagi naha kaya no honazariba sida asikum raba tamthiraba laina asi narku matamda maigi proper policy ama laitaba lenga ki site gi su aduna hozik farmer toriba singi damakta di yam awaba chaithing thingna duna leire bank dagi loan kaya logduna hozik farming tawba setup tawgiba sing di hozik kano moina rear tawjariba pick me am sirakpa adagi loan gi payments na kam kana tawgadariba haibagi aduguma khudong chadaba awaba kaya mayok na duna leiri adubu hozik fawbada lenga ki site gi chapchawa policy amati leite veterinary department gi site gi compensation pinabagi provision lei haiba adukumba laukthokibadi leikre aduna ngasi akoina hiramasida manung huna khananaba tanja du logjege ngasi akoina puzariba topic asna African swine fever outbreak and its impact hiramasida manung huna khanabinaba ngasi akoigi studio the election biriba panelist na han bada haki right makta da election biri oza Chongtham Druvatara Khaba Piggery Farmer oza botaram nokchari mayai thang bada election biri oza Rinku Khumukcham editor Imphal Times oza botaram nokchari and on my extreme right election biri oza Khundrakpam Malemnganba General Secretary Manipur Progressive Piggery Farmers Association oza botaram nokchari kuire proper policy se leite state ki oina then all India gi su oina masi yamna khoi gi concrete oiba policy se still leite some state specific state kharana moi gi state ki oiba policy lokhat panatana hoji boda adu 2019 dagi Manipur da layong khangdana khoi gi ok se pak sanna siraga lakpa si 2019 dagi ai isamak tagi hona thengnagre matamdu da 2019 jeda khoigi porcine respiratory and reproductive syndrome ina PRRS ina anaba china mu paksana sihangi then adadagi de khoigi abortion chatpa okma pi singsida piglet mayam ama sihan ba kolanba si khoigi farm ayam da thengnagi matamdu da masi khoigi postmortem gi kari gi facility si aduki matik phajana leite aduna PRRS ki symptom ni haibagi adugi kainodi leigi aduga matamdu da classical swine fever na sumara moraga oxydum sidaba madudagi akoi association je tamna form tawba horaga state ki akoi gi leidiba concern department sing sida kan haijaraga laki yamna masi concrete oiba dagi di yamna masi akoi gi proper policy ama state ki level da akoi keno tawdraga di akoi farmer sing yamna waga nena akoi even akoi gi association gi site gi chi numpi dana khotana dagi di even press media da kai da akoi adugi even paper clipping ke krabu loine le Smaina sum lakpa chida 2020 da mo khoi sire ok se phajana then adudagi 21 da so adum si last year 22 si na mu khwai dagi wangi si ba comparatively for the last 3-4 years se yengkanda 2022 si da akhoina masidi yararoi masi akhoina association na lead tawraga ngasagi masi mayam si da mai mit pang na ba akhoina movement ama hodok sena tawga khoi crowdfunding hogi 2022 da crowdfunding si akhoi Manipur da each and every farmer khudi mangna leiba leitabalo pa yankhai pangba changwa pangba lising manga hapakba lising tara hapakba adodagi hendokna akhoina crowdfunding si akhoi gi khangna chana ba mapanda leiba akhoi oki farm tawba akhoi pig fraternity ena khoi gi asida nusiba mayam even Rajasthan dagi boda 20000 hapakpa da Assam dagi paisa hapakpa bu yaw haidi sigi movement sida sigi matang sida aina lawmi moina aina hygienic bo famji mai do geda huziki
insurance की matang si akoi mamang gi paper da jo khoi ugre minister na smai habi da mase egi war role da di egi wakhal da di minister na haiba na tra keno si mayam gi phana bu di haibani hoy ga jo mase kitang manung thitna khang akoi da pau phau da khara yaw re ke gino da ai samung loan apply to matam da loan si loan ba haida na to matam bank na insurance compulsory mandatory ni haina loan ji to matam da insurance company mayam aina masing khang da chat khre adubu kanam tan okay da insurance yaw ge habi ya khide amasung akoi na bank ta haire bank to da haire marui na akoi SBI de ne akoi SBI de haire na akoi ne any insurance company am sinaviro adu akoi adu yauzarage adu insurance premium ke kathira insure to biro haikanda kanam tan cover to ya gide cover to ya de di huziki African swine fever se African swine fever gi nata okay oina insurance se okay hoji African swine fever gi lairi ba okay insurance se adu mai adu mase akoi minister na panbiriba natraga su akoi akhang ahina panbiriba ju matung ina de akoi gi ahoba natraga kaino ne na lawra se akoi gi kitang weakness ne lawraga maduda akoi farmer akoi na adu weakness la adu eta de amuk insurance ki matang da natraga kaino da akoi na yamna hena khangjiluba natraga ju akoi na khang haibet khangjaba knowledge da vaccine leitaba haibadi vaccine leiba akoi gi hidak keno ji laina ji da di insurance na cover tawe vaccine leitaba da di cover taw deba samna ha da huji mayam na African swine fever ha ji ga African swine flu ha ji ga am toina sibuk te am toi mayam ji keno leina adu flu du na zoonotic ogre adu fever jina animal to animal na adu huji ke African swine fever ji keno ji da narak pa matam da maji vaccine leite ne jo khoi mayam ikhang khang re vaccine leita ba ji da kamai to na insurance na cover to godo no ase mase acho question ama ne adu karamba insurance company ni ya ka adu ita di akhoi gi loichang na lengak na insurance company je sin biro atra keno ha ekta khudimak loi keno to loi yaw gani ba farmer khudimak sungsoi choi yaw gani ba adu classical swine fever vaccine leiba natraga sumba topa FMD khangde ama khangde sumane sirak po eraga di madu the claim to bada natraga tawruga ju pibam ju thokte amsung phamam ju thokte ni laweba eje farmer moina compensation pigani haibagi wafam dumadi ai tasengna aina khangdabnara natraga compensation kharadi chief minister gi relief fund gi piba ya bri ge hebo ma pigani habagi assurance to di provision lay habadi haiba hoye provision lay haraga su assurance ti pi de hajari ba ngasagi live of being ngasagi insurance ki pot ma yaw na ba ina khoi gi minister kasim kano sigi concern minister du na habi ki pot su yam nong bam na khoi gi farm tori ba kangu sing se moina khangdaba ma le ba khangdaba nate khangna khangsin da ba haib tai farm tawraga masana masabu entrepreneur oidana natragana masagi akhoi masana masabu thabak pijadana loina na mi mayam musu thabak pidana akhoi unemployment gi crisis yam chauna manipur leri sigi at least some 10 to 20% bokti smaina farm tawba the mayam sina torga handal libne ba madugi poto khanga kanda masigi importance khanga kanda even startup ki government na lauthok matam da piggery gi kano si project si taw matam da ai masi startup to sub yawe ne khale haibadi masina ko gi youth sing se society da leiri ba defect am ka anab am khak se layeng bangam gani thau phangdaba leiri ba mayam sigi layeng na bagi pot am khak oigani haibagi wakalon du da farming si yalini poultry farming yalibani different kinds of piggery is one kind khwaidagi su hena thabak waba khwaidagi su hena su care su lodaba yadaba adumba piggery gi farm mayam ama yam chong tawbu yawi macha da tawbu yawi kaisuna tabada macha thak na bu hona bada macha lai tam na bu hona bada kana imung kharadi kamai tawge matam da bank ki kari gi khangjada imung kano da loyal am da leiba singdi ko ok ani luaraga chawr ka de yolaga macha du gi lai tam thaw yawe sumaina yamna important oiba akoi gi domestic akoi yumda loiba yokpa sendanju oiba akoi gi kano si akoi gi kana na ba gi thabak ama tawriba potsi mass destruction hekta natural calamities in natraga any kind of swine flu lak matam da sumaina paktak na sibse sirakpa matam da government na masi kai do concern oiru du no sine